ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯚꯥꯞꯅ ꯁꯥꯗꯨꯅ ꯏꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤ ꯀꯦꯆꯅꯨ, ꯃꯍꯥꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯇꯣꯞ ꯀꯃꯦꯟꯇꯔ ꯑꯃꯁꯨꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯊꯣꯏꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯟꯅꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯌꯥꯝꯅ ꯁꯣꯟꯅꯩ, ꯀꯌꯥꯗ ꯆꯥꯟꯅꯖꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯝꯃꯤ, ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯃꯄꯥ ꯃꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯖꯔꯤꯕ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯄ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯣꯠ ꯇꯤꯟꯅꯔꯛꯇꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯇꯤꯟꯅꯕꯗꯒꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯛꯄꯒꯤ ꯃꯔꯝꯁꯨ ꯊꯣꯏꯕꯅ ꯅꯠꯇꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯅ ꯊꯣꯏꯕꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ, ꯅꯪ ꯅꯁꯥꯗꯣ ꯁꯣꯏꯗꯅ ꯁꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯅꯤ, ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯦꯝꯗꯤ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ꯫ ꯁꯥꯎꯅꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅꯁꯨ ꯇꯨꯝꯃꯤꯟꯅꯗ꯭ꯔꯦ꯫ ꯊꯣꯏꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ, ꯗ꯭ꯔꯒ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ, ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯅꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯂꯦꯝ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯕꯁꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯆꯥꯛꯅ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯃꯍꯥꯛꯁꯨ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯑꯁꯅꯤ, ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯆꯥꯛ ꯌꯥꯎꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ? ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯗꯨ ꯅꯨꯃꯤꯠ 8ꯅꯤꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯔꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯦ, ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯅ꯫ ꯄꯨꯂꯤꯁꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ, ꯃꯥꯂꯦꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯋꯥꯁꯨ ꯏꯉꯥꯡ ꯉꯥꯡꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯁꯥ ꯑꯗꯨ ꯑꯄꯨꯝ ꯑꯁꯥ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝ ꯃꯥꯟꯗꯦ, ꯑꯗꯨꯒ ꯃꯥ ꯃꯥꯂꯦꯝ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯒꯤ ꯃꯔꯨꯞꯀ ꯁꯛ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯅ ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯕꯅ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯥꯂꯦꯝꯗ ꯍꯪꯂꯝꯃꯤ, ꯃꯥꯂꯦꯝ, ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯩꯗꯤ ꯅꯪꯕꯨ ꯎꯗꯕꯗ ꯀꯌꯥꯝꯗꯤ ꯋꯥꯏ, ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗꯣ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯆꯤꯡꯌꯥꯗ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯊꯝꯂꯝꯕꯗꯣ? ꯋꯥ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯕ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯂꯦꯝꯕꯨ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯅꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯐꯥꯒꯤ ꯇꯧꯕꯅꯤ,
ꯑꯩ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯊꯣꯏꯕꯗꯨ ꯄꯥꯈꯠꯄ ꯈꯪꯐ ꯍꯦꯛ ꯐꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯍꯦꯛ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯑꯀꯤ-ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯇꯝꯅꯔꯝꯃꯤ꯫ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯍꯧꯅ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯂꯨꯔꯒꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯒꯤ ꯃꯅꯤꯡꯗꯁꯨ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯊꯣꯏꯕꯕꯨ ꯇꯣꯏꯅ ꯀꯧꯕꯒꯨꯝꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯊꯣꯏꯕꯕꯨ "ꯑꯩ ꯅꯪꯒꯤ ꯏ ꯊꯛꯄ ꯄꯥꯝꯃꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯎꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯍꯤꯡꯗ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯂꯨꯔꯒꯅ ꯀꯔꯤꯁꯨ ꯀꯥꯏꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯂꯦꯝꯅ "ꯅꯪꯅ ꯌꯨ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯄꯪꯇꯥꯗ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯗꯤ ꯑꯗꯨꯃꯛ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯃꯁꯥꯗꯤ ꯈꯪꯖꯩ ꯃꯥꯅ ꯄꯪꯇꯥ ꯇꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯕꯁꯨ ꯋꯥꯕ ꯈꯥꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯋꯥꯕꯨ ꯃꯥꯂꯦꯝꯅ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯥ ꯈꯪꯏ꯫ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ꯫ ꯌꯨꯝꯗ ꯍꯧꯗꯣꯡ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯏ꯫ ꯌꯦꯡꯂꯨꯔꯒꯅ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯕꯗꯨ ꯌꯥꯝꯅ ꯃꯪꯂꯥꯛꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯑꯃꯨꯕ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯦꯛ ꯄꯦꯠꯂꯤ꯫ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯄꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤꯁꯨ ꯀꯥꯡꯏ꯫ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯕ ꯑꯃ ꯇꯣꯏꯅ ꯇꯣꯏꯅ ꯁꯦꯟꯅꯗꯨꯅ ꯌꯦꯡꯕꯒꯨꯝ ꯊꯣꯏꯕꯒꯤ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯒ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯦꯛꯂꯕ ꯃꯇꯝꯗ ꯊꯣꯏꯕꯅ ꯍꯦꯛ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯥꯂꯦꯝꯗꯨ ꯐꯃꯨꯡꯗ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯗ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯕꯅ ꯃꯥꯂꯦꯝꯗ ꯍꯪꯂꯨꯕꯗꯗꯤ "ꯇꯣꯏꯂꯦꯠꯇ ꯆꯠꯂꯨꯕꯅꯤ" ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅꯗꯤ ꯈꯪꯏ ꯃꯥ ꯇꯣꯏꯂꯦꯠꯇ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯦ꯫ ꯃꯔꯝꯗꯤ ꯊꯣꯏꯕ ꯇꯣꯏꯂꯦꯠꯇꯁꯨ ꯃꯥꯂꯦꯝꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯊꯣꯏꯕꯅ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯈꯨꯗꯤꯡ ꯑꯃꯨꯕ ꯑꯃꯅ ꯃꯥꯒꯤ ꯇꯨꯡꯗ ꯇꯣꯏꯅ ꯇꯣꯏꯅ ꯏꯟꯅꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯃꯍꯥꯛ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯗꯨꯅ ꯃꯆꯤꯟꯗꯗꯤ "ꯕꯨꯠ ꯕ꯭ꯔꯦꯠ ꯍꯥꯏꯕꯁꯦ ꯂꯩꯄꯣꯠꯇꯦ, ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ" ꯍꯥꯏꯅ ꯇꯣꯏꯅ ꯂꯥꯎꯏ꯫ ꯊꯣꯏꯕꯅ ꯃꯊꯟꯇ ꯂꯩꯕ ꯃꯇꯝ ꯈꯨꯗꯤꯡ ꯊꯋꯥꯏ ꯑꯃꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏ "ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯤꯕꯁꯦ"꯫ ꯃꯁꯤꯗ ꯊꯣꯏꯕꯗꯤ ꯀꯤꯔꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯠꯀꯦ ꯇꯧꯏ꯫ ꯃꯃꯤꯠꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯊꯋꯥꯏ ꯑꯗꯣ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯕꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝ ꯃꯅꯨꯡꯗ ꯊꯣꯏꯕꯅ ꯌꯦꯡꯂꯨꯕꯗ ꯃꯥꯂꯦꯝ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯁꯥꯒꯤ ꯃꯉꯛꯇ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯖꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯊꯣꯏꯕ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯗꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯊꯣꯏꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯂꯦꯝꯅ ꯍꯪꯏ "ꯀꯩꯗꯧꯔꯕꯒꯦ ꯑꯩꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ"? ꯋꯥ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯕꯅ "ꯀꯔꯤꯁꯨ ꯇꯧꯗꯦꯗ" ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯁꯛ ꯈꯪꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯈꯜꯂꯤ ꯑꯁꯨꯝꯅ "ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯀ ꯁꯛ ꯃꯥꯟꯅꯖꯕ ꯈꯛꯇꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯦ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯀꯤ-ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯔꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ" ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯃꯥꯂꯦꯝꯗ ꯀꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ "ꯑꯩꯒꯤ ꯃꯔꯨꯞꯀ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥ, ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯥꯂꯦꯝꯅ ꯈꯨꯝꯃꯤ "ꯑꯩ ꯅꯪꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝꯅꯤ꯫ ꯃꯥꯂꯦꯝꯒ ꯁꯛ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ꯫ ꯑꯩ ꯃꯥꯂꯦꯝꯅꯤ꯫ ꯅꯪꯅ ꯅꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯃꯥꯂꯦꯝ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯌꯨ" ꯍꯥꯏꯔꯛꯂꯝꯃꯤ꯫
matam aduda thoibada hairei aigi maruk malemdi aina hatoklaga maningi chigyada phumduna thamlambani karamna hikatuna lakani asengmani chumbi malemna yumda halaktaba numit aduda thoibaga malemga khatnarabi thoibana sijanariba fatraba chinjak haibadi drug adu yamna phatti haiduna malemna maningi chigyada chatuna drug sing adu mai thadoklabi masi thoibasu malemgi tung iduna tumida idaraklabi maram asida malemda tawriba adu loina urambi malemda tawriba adu thoibada yenguna leiba ngamlaktabadagi masidagi makhoi ani khut thoknarai thoibada disha aduki bayaida apa phata khanba ngamlamde shauraduna thoibada malembu taramba nupak amana sududa hatokle malemgi mamai adu ida pukdai tairambi magi mabittu loina kairambi ashomna hatoklaga chingya aduda thamlamki masi hek tabadagi nupa aduna nokladuna hairei ai nangna hatoktuna thamlamba nangi maru malemgi thawaidi masi tabada thoiba adu kibana thak thak tikle aduga khangning ningsinglai mana na hathai leiminariba ase mi oiramdre asiba mi amagi thawai ama oiramle masi khalubada ma hainigai leitana kirami aduga ningsinlubada ba tu khyau chungki yumda akiba thongdok kaya ama thokliba asisu malemgi thawaina oiramgani haibadusu khanglakle adudagi thoibado malemda yengthorai malemdi yamna kiraba saphang ama lauduna leptuna leirambi mamai adu ida pumtaitai mabit adusu pungkai kai asumna kiraba malemgi saphang adu urubada thoiba kapladuna kana lauraklabi aduga mahakpu amukta takpiyu ai lale haina haijirami matam aduda malemgi thawaina magi wa ama phawba taramde magi thawraba khujinduna khotladuna thoibabu soro soro chingladuna babu khatkiba chingya aduda puraklabi thoibabu tupak achauba abada shuduna halambi asumna thoibagi thawai adu magi hirabi asumna phatraba nisha adugi dabak magi nungsiraba marupu hatpa ngamkiba thoibabu malemgi thawaina laban khumkhirabi makhoi adigi yum ado mi leinedraba thawai yaudraba yum ama haiba ado oiduna leihore wari asi matang asida loijare wari asibu thabirakpi sike chanu asigi iroinana mayam thabirakkiba wari sing adusu mathang manau naina hapa haujarakani